खुलुमजरी ngasi apunba maitei tengol gi ngasi gi mifam masida haukiba tang nipan kongjeng laikai gi guest house ta maitei pukai lup amasung athoba ningsing lup gi oja sing jauna ima maya paibi anibu amatoina punchin bagi matangda apunba maitei tengol na saruk jaduna ima ani punchin duna nupilan komonasi amatoina pangthokpi haibagi wafam thamjakhiba leikibani adugi matungda apunba maitei tengol gi isilina ekhoi mayamna khunglam chatuna constituency mangagi thaupubiribi ima maira paibi president secretary ga unajaduna amasu mayadagi pothakraba ima sing anadagi haudoklamba mairagi maramda mayak singna khanglaba ima sing dagi pawnam pokta kaya aikoina video clip oina pujarakhiba apunba maitei tengol gi daleji aduga loina na aikoina asam gi CSO gi luchingba amasung maira gi luchingbi English gi luchingbi kayabu haukiba tang kunithoi ibdo thongnang lampakta pangthokhiba mifam amada mayambu kawjaki central committee body anina punchin duna khunai sida choyaina tariba maitei macha kaya asina choyaina leibasi punchin binbagi damakta myam mifam dai jakiba pawdo thamjakiba leikre adudi matungda mifam apu oibiraba ekhoigi pabong RK sana tombana mahaki lenjan phibu lemai thakta thare haraga myam mafamda macha singna nijeriba central committee body anina amatoina punchin duna andaki 12 December gi nupiran komonasi afam amata puna pangthokpu haibagi haijaba khubak changjau taralo naduna punchin duna thabak thoram mase pangthokpu natrabadi macha singchina haijariba asi tabire hairaga masamaknasu central committee body ani gi mafamda nuruk ningsingba amasung bikhaoina nijakhiba wafam leikrabani adugi matungda mathang maki animaktagi amasung ekhoigi press meet kayada media da sandokiba apunba maitei tengol bu yamna lanbagi mawongda thawolon khangdaba ima singda singnabagi mawongda makoina phongdokhiba kayadu macha sing ekhoina nuaijadaba amasung pendaba phawjaki aduna maram oira haraga ekhoida yamna apunba maitei tengol na maira lup ani sibu tugaide haraga nauna anauba ama sembagi wakholonda tonga sandokhibaga leiki adugi mathakta ima singna macha ekhoida dhamakna tawba jaroi haiba wahi dhamak kaya tajare haiba wahi kaya sisu ekhoina ima gi mafamda chattuna sangdok chakhiba leikre adugi mathakta apunba maitei tengol na maira marakta maira paiba saragera haiba wahi kaya sijenakhiba ima singi iche singi mafamda chattuna su aikoina sengdok chahanba leikre ado makoi gi wakhalondagi phongdokpa wafam ado makoi masana phongdok kyaina phongdok chakhiba natte masi makoi gi luchingbina phongdok piu haibadagi phongdok pani mado mayek sengna aikoi gi video clip ta leijare aikoina haijeningbadi ima singi mafamda apunba maitei tengol na tarigumba singnakhiba wafam amata leijakhide aikoi di matam punglamakta kubak changjau tara lunaraga ima singi mafamda amato oina punchin biduna nupila numit asi amato ina pangthok piraga aikoi gi khunai asibu macha singbu naukon biu haiba wafam mase koina thamjakibani ado ngasi su madu ima singi maikei degi karigumba akhoma mata pirakide mesida miyam prajana amato obagi wakhalona handaki nupila numit asi amato na pangthok pidrabadi jumthong khudingda maira mamam katuna leikidrbe mai benching mafamda sajanjali pibinabagi apun maitei tengol gi maikei degi norungna ningsingjari ngasi mayamna tayona biganu mayamna ikhoibu nattaba wakhalonda pubiganu nacha ikhoidi asingbai mabu thijaba asingba ma oina aikoina khunai asibu amatoina chatminabagi wakhalonda aikoina chasegi ba haijaki bhangaktani masi hairaga ai mayam punamakti mafamda amakusana khurumjari